Yankai Tarulak Suba GST Council meeting na ayaba pidu ng ngarang nagi sana bahawraba anoba GST 2.0 si India ge middle class family lawmi singda amadi Meeyamda sobu khudong saba pidu na Leibak asi Malemda ahum suba economic superpower ohena bohana rehaina Rajya Sabha ge MP Sanajaoba semana Prime Minister Narendra Modi amadi Union Finance Minister Nirmala Sitharaman bu thagap phongdokrai Ngasini Taifat Sutekta Leiba BJP Manipur Pradesh ke Thambal Sanglen the Pangthok Paugi Mipamada MP Sanajaoba semana hai Anoba GST 2.0 reform asida automobile yauna item sahunga humudra mangagi hana leramba mamaldagi hongtharak lagani reform asida hana leramba 4-tier system adudagi 2-tier system da semdolaga goods and services ke ayambagi tax sada manga amadi sada nipan oiragani anoba GST reform asi Leibak asigi puari da maik lana lehoragani haiki porchai gi mamal hongtharak pana porchai adubu laibina ba customer masing hegalakani pothok puthok pagi amadi puthokning bage apam sengkalakani pothok puthokna bahona bada miyoi kya thabak piragani haiki anoba GST 2.0 asi Pak Sarva India gi Meeyamda piba sobo khudol pot amani haina Union Finance Minister Nirmala Sitharaman na phongdoki bu wafam adu asumba mangni haina MP Sanajaoba semana makhatana thagap phongdoki India si yamna thuba matang banungda akogi prithvi ge adugumba thar economy da akogi lakbagi akogi manglando madu yamna nakna lay hagen aduna karamaina masi akogi honorable Prime Minister or honorable Finance Minister la masi khanba khai matamda masi anoba reform se tawlaga masagi akogi trader amasung consumer oiga akogi port karbar tawriba amasung port lega doriba ani sige marakta yamna nuksinaba adugumba खुद सामनारगा चलागा कोई अनौबा अखोना खंजरीबा भारत से अहुम सुबा इकोनॉमी दा पुखलांगनाबगे दुगुंबा मागी लंबी दुदा यामना कोईगी मसीगी अनौबा रिफॉर्म सिना कोईगी याम हिस्टोरिक ओइबा दुगुंबा कोईगी करी हाइनी स्टेप अमा नत्रगा दुगुंबा लंबी अमा पीगनी हाइबसे कोईगी अनौबा रिफॉर्म सिना कोईदा ताई